Chahi Kuntratret Tangariba Humza Yousuf na Scotland gi khwaidagi chahi nauriba amadi ahanba Muslim Prime Minister oiduna laingak paikre. SNP gi members sing amadi Greens gi matengal loinana mahakna opposition ni makok thongba luchingba sing maru oina Scottish Labour Party gi NS War, Scottish Conservative Party gi Douglas Ross amasung Scottish Liberal Democratic Party gi Alex Cole Hamilton rumai chiba kibani. Yousuf asi Pakistan da ki lakhiba immigrant amani loinana Englishing amaga chamapan humpuda mahaki apopa Glasgow da laktuna khunda kibani hairi. Board karaba matungda Humza Yousuf na hai leibak asina thengnariba khudung chadaba khudingmak miyam gi mamangda puthoktuna khanabada akiba leiroi amadi mahakna luchingba lengakna MSP gi wa ningthina tagani amasung Scotland gi miyam gi yaifana ba thabak tawduna parliament pu sogatkani haiki. Nakalamaromda Indian origin oriba UK gi Prime Minister Rishi Sunakna Yousuf ta phone tawduna mahakna Scotland gi Prime Minister oibada yaifa paujal piki loinana lakadoriba matam khara asida Scottish lengak ka punna thabak tawmina ningbagi apamba phongdoki.